tongan ba medical practitioners singe lup singna hospital amadi lanai clinic forward things in khibadagi miyam da chawna khudong chadaba mayok na halle amasung malem gi kaithel da lupa crore kaya gi oigadaba WYTF lakh ama listing kun security force na fari Kurumjari SCB Paming Tabir Basimbu Taram Nokchari, Pau Sandona Pizari. Handakta Missy Minatoina Tokpadaki Rims Hospital Digi Dr. Ama Livak Tiba Togdok Nankraba Mui Adugi Kambuna, Fui Haiba Togdok Adugi Matanga Tonganba Medical Practitioner Amadi, Staff Single Lupsuna Hospital Amadi Lanai Clinic Yauna Ana Laying from Amadi, Taste of Kudimak things in Kibadaki Miyamda, Chawna Kudong Chadaba Mayokna Hale. Hiramasi matangda yaningba amasung yaningdaba wafam kaya fongdok narakli hiramasida paudamama. Aina hozik laijariba mafamase Rims Hospital gi campus manungdane haukiba numit kharni gi mamangda Rims Hospital da thokiba yamna nungaitaba amasung yamna laibak thiba thokdok amagi makha tarakpada aikoi hozik Rims Hospital oireba phimasi gi mari renana doctor sing amasung tongan ba doctor gi association kayana anaba Laying believe Kibashin Maram Orakanda, Hozikti Sterasida, Akoi Miam the Sauna, Ana Laying Kudong Sadaba, Mayok Naba Haure. Akoi Kudaki when emergency when Pokalapa, Anabasing, Dr. Laita Badegi, Mayum the Hangiba, Amasung OPD, Yenabagi Damakta, Lakiba, patients sing OPD, Hang the Banamaram Orakanda, Hozik Makoyama, Ningmakaina, Hankibaki, Saktam Adu Uri, Asumna Akoi Hel Kiergi, Lambda, Dr. Singna Akoi Miam, Maruena, Akoi Anabasing, Lying believe Kiba, Asina, Akoi Miam the Karikari Kudong Sadaba Toli. Amasung asiguma khongthang ama lorokpa asigi matangda tongan ba miosingna makhoigi oiba morkya ekoi Am-Istv news ta phongtorok pamyam punna lominasi anaba poraiba mina doctor gi wa taraga thabak khudingmak sathabang ngaktaneba doctor na hairadi ai anaba phani haibase anaba party ekoi gi maigeida adumak leijayeba aduga ani dugi maraktagi khanaba tholai sidi yam chaungna khanaba hoba pot ama adum mangda ta leire haibase miyamna dum khangdana leirabaneba aduga khanare soigre tawre aduga pendabadagi siriba maigeidagi tawre miyamgi doctor duna aingonda phurame haidana punamak lam khudigi anaba punamak se amta yengroi habdi kari arthanodo angam basanage habgi style da nakoina doctor phurabnina aikoigi thabak khudmak thingni haibadudi aidi khitang phajaba wat praina khalleba thabak se sauraga larik se heiraga tungi wari mayam se uraga thabak tawgadaba akoigi motadi akoi tawhoningeba adubu punamak se subsalaga haraba matamda Manipur da poiba ireisa khudingmak se hayeng haiba numit asigi wakal khalaga thabak khudingmak tawhaninge masamak rims da ma layeng bayadraba ma atopa private yengi kaigino ba ado yengbana phai moi admai tawraga di akoi akan ba khongjang praja mayamna changjelakani Moi doctor Karana, Toning Mamong, the Tawe, Moi doctor Tinjale, Adudi Akoi Parza, Manipuri, some lady, Mimayam, the Kaim Kande, Moi Sirasi, the Moi Moiling at the hospital, and type the Towdraw, Moi is Harning Mamong, the Sunny Haba. Oi, hang the hang dohaning, do you have Doctor Gadi, when some hang Doctor Gadi, Akoi Bang, Bazamiam to Mina Laroidana. Akoi JC seme akoi aduni haraga sarkar ga janare haraga ta tumin lagi basa to bino ba miru sabchaba punishment ma phangan cheba any person choiram mi do go mena so mathau masak khangdana juja tauraga moi ya chobe do kupchalaga heta yanagre haibani na praja su doctor department su loi choi re ba achobana pham lairaga machana yenghaladi soidana soirakani ado khwai lubana doctor di tambada live practical lui engineer na tambada lui thabak ta lai maram di engineer gi di chief engineer duna choki phamaga makha tabadu da order tawgibane ba sidi yate ba order na doctor di mi gi punchi kangadabani paisa ngak ta ubinu private hospital da sura nai thabak tawbiranu ani thokpiranu karigumba ani thomagadi government amado magi do kakthat piro lai di layeng ba lepe di mi punchi kan dori ne ba kayang kuina lepa ngamdoino kayang kuina aikoi su mukpa ngamdoino adu aragadi layeng ba di makha chathabiro aduga mai gi department gi in charge oriba chaubaduna yenga matungda mai gi makha tabana yengba ya ba stage makha tabana yengba ya ba mathakna yengba ya ba du tawrakada doctor sing da su mi gi punchi kannana banina khitang kathok piraga mi gi punchi kan biu athuba matamda layeng biu layeng dragadi punamak mangmina chi hairagadi yai natragadi yaroi aduna migi punchi kan ge na thorak panina aduna koi punchi kan biu doctor su
मियाम की येंगा प्रजा की येंगा साउनिंग बा कोंगाई लेरसु नुंगाई तब कोंगाई लेरगसु पेंदब कया लेरगसु मधु पुनमक तो थादोक पिरगा वाखन चाथोक पिदना मिगी पुंसी कनगदौबनी अमरोमददी लाइगुंबनी असुमना तोंगान तोंगान बा मियोसिंगना Am-Istv न्यूज़ ता फोंदोरपा वाखलोल की मतुंग इना हौजिक डॉक्टर अमसुंग तोंगान तोंगान बा एसोसिएशन सिंगना लौरिबा खोंथांग असी हंदोक पिरगा अखोई अनाबसिंग महौसागुमना अखोई लायिंगबा गी तंजा अदु लहुनिंगबगी अपामा Am-Istv न्यूज़ ता फोंदोरकले अदुबो डॉक्टर सिंग अमसुंग तोंगान तोंगान डॉक्टर की एसोसिएशन सिंग असना हौजिक ओइरिबा फिल्म असिगी मतंगदा करी करम्बा अखोई सिचुएशन दा हाइरिबा खोंथांग असी हंदोगा मखाताना अखोई पेशेंट सिंगसी लायिंगबा हौगदगे हाइबदुदी अखोई मयाम पुन्ना ngaminaba tari Am-Istv पाउगी दमकता कैमरामैन टी एस ननाउगा लोइनना पाउदमजरिबा कुमारजित वाहिंगबम Am-Istv न्यूज़ रिम्स इम्फाल टेक्नोपल सिटा लंबीदगी ngarang security force na malemgi kaithelda lupa crore kayagi oigadaba WY tablet lakh ama listing kun security force na fare polam sing adu kenbo gari amada packet chatruk thokna haptuna purakpani kenbo adubu thorakpa myoi adudi security force lakpa ubadagi gari adu hundoklam naga chenkre पुलिस ने ड्रग अमदी गाड़ी अदु लौखलगा थिजिनबा हौख्रे हारिबा पोलम अदु मालेमगी कैथेलदा लुपा क्रोर कयागी ओइगनी हाइरि अमरोमदा मणिपुर पुलिस तगी थादोरपा चेरोल अमगी मतुंग इना ngarang थौबाल डिस्ट्रिक्ट के उखोंगसंग मयाय लेकाइदा थीबा हुंबगी थबक चथबदा आइना थिंख्रबा लालहौलुप RPF PLA गी लेफ्टिनेंट अमा मयुमदगी फारे हाइरि थांगा एसीबु मालेमगी लम कोइफम सिंगी मनुंगदा चन्नबा होटनबदा इथिंग खोलागी चिंगथक असि टूरिस्ट स्पॉट ओइना सेमगतनबा लुपा क्रोर तरागी प्रोजेक्ट की सैंक्शन लाकले हाइना ACSC की MLA तोंग्रम रोबिंद्रो नंगसी इथिंग खोलागी चिंगथकता लोकताक इसा मपल गार्डन हाइना मिंथोनबा लेकोल अमा संगाबगी थोरमदा फोंदोख्रे थांगा खोलागी वाखलोन मानबा यूथ सिंगना पुनसिंदुना सेमगतपा लोकताक इसा मपल गार्डन संगाबगी थौरम मदुदा बिष्णुपुर डिस्ट्रिक्ट के उप अध्यक्ष निंगथौजम दिनेश थांगा पार्टू ग्राम पंचायत के मेंबर मोइरांगथेम सिकंदर मणिपुरी फिल्म की आर्टिस्ट मेरीना अमदी लेकाई की अहल सिंगसु थौरम मपु सिंग ओइना सरुक याखी MLA रोबिंद्रोना मखाताना फोंदोखिबदा थांगा एसी की मनुंगदा लेरिबा थांगा की प्रजा सिंग असिगे सेंथोक लंबी हाइरगदि लोकताक पातगी nga फादुना मदुदगी फंगलकपा सेंफम अदुखकनी हाइबा याय अदुबु चौखलकपगी इचेलदा हौजिकति टूरिज्म सेक्टर असिसु अचौबा सेन तानफम अमा ओइरकले मरम असिना थांगा ACSC प्रकृतिना पिरंबा लोकताक इमा लेबा अमदी लोकताक मयाइदा खुलताबा AC ओइबना मसिदा अखोइना निंगथिना सेमगत सगतपिदुना अचौबा इनकम लाखफम अमा अखोइना सेमबा याबा मफम अमा ओइबना ngasi संगारिबा गार्डन असिसु खोलागे लाइरिक हाइरिबा थबक फंग लाइरिक हाइरबा थबक फंगतना लाइरिबा यूथ सिंग पुनसिंदुना मखोइना तानरगा सेमगतपा गार्डन अमनि मसिना अचौबा ओइ अहौबा ओइरगा मफम असि मपुंग फाबा टूरिस्ट स्पॉट अमा ओइना सेमगतनबा थौरांगसु लेरे हाइके महागना हाई करी कनागुंबा म्योय सिंग पॉलिटिशियन सिंगना थांगा एसीदा लाक्तुना सेमगत सगतपिगे हाइबदा मदुदा महाकी ओइना अयतपा अपनबा लेते हाइके I should say this is just the beginning. अदुगी मथक्तमुक अखोइना गवर्नमेंट स्कीम दा 10 करोड़ की सिगी जगह मसी अखोइ लेबा जगह सेदा टूरिज्म की याम एट्रैक्टिव अर्बन सेंटर में सेमदाबा 10 करोड़ की प्रपोजल मा कोन थारगा लेरे DPR से मखोपगी अदुबगी थामा नि चंबदी याय अदुगोना टूरिस्ट डेस्टिनेशन हाई गंदा अखोगी मेनली कोई खोला जगह सिगी यानी है गवर्नमेंट हाई गन गवर्नमेंट यारपदगी टूरिस्ट डेस्टिनेशन है फॉर 10 करोड़ की अमा कोई सिम जगह से हापे लाकांदा अमो हेनगा सी लेबिसगी हेना अमन चाकन फदर सेमकांदा लेकाई की सेमिदोंदा अबा ओमबा मलाकनि हेबसे सिमे हेना मियाम थमजगे हुजिगा थेमा ब्रेग अमा तंगलो मिनसे मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer singdagi guidance lobiu tambiu honglakliba punsi gi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte chasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Free varicose veins consultation camp. Lagliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadori. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande. Adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Langol gi contact number asida paw phobiro. Break matung makha tarakpa pawda Lions Club of Impal Central na pasoida laiba Millennium School ga khusam naduna school aduda chahi tara mathoi dagi tara humdoi fawbagi manungda laiba angang singi oiba peace poster contest ama pangthokre changdamna ba adu loiraba matungda club asigi president Oinam Jeevan Chandra Millennium School ge principal K James na chingba miyoi sing saruk yaduna manamatum yenthokre Miss Northeast lisingani kunmanga da saruk yaruna bagi damak MUD Entertainment na sinduna ngarang hotel yaifabada grand audition pangthokre audition adu dagi Manipur gi mahut senaba miyoi ani khangat ki makhoi sing aduna thadoi yumnam amadi Geneva lai khuramni audition asiga mari lenana MUD Entertainment gi founder Pangabam Maria Chanuna Manipur gi mahut sinduna Miss Northeast pageant saruk yagadori ba contestant animak miyam na pukning thogat pinaba su thamlakhi Aroibada maroiba pawa mukana pizari. Tongan ba medical practitioners singe lup singe hospital amadi lanai clinic forward things in kibadage miyam da chawna kudong chadaba mayok na hale. Amasung Malem gi kaithel da lupa crore kaya gi oikataba WYTF le lakh ama listing kun security force na fari. Kuzik fawbagi oina STV na pizaba paw matang asda lo shinjare miteng tabir ba pumna mapu amkana krumjari